Sajiwa Jail Complex ta sariba temporary shelter home inmate sing da khusinakhrei. Irang asi political gi oiba pambay na waroisin purakane. Irang asi na laingak po namatu na chalalloy Chief Minister. May ahum dagi hawduna Manipur da thokle ba irang asi political gi oiba pambay na waroisin purakane. Irang asi na laingak ki thabak thauram sing namatu na chalalloy haina Chief Minister Nongthongbam Biren na phongdokhrei. Wapam asi ngarang Imphal East ki manungsan ba Sajiwa Jail Complex ta saba temporary shelter home inmate sing da khusin na bagi thauram da Chief Minister na phongdokhiba nei. Ngarang Chief Minister na sangga khiba shelter home asida Naurem Bihari College ta hangliba relief camp da sangjapam lawduna lairakpa ikaw amade dolai thabi gi imung singi miyoi sing na laiba horaga nei. Imphal East District Administration na sinduna pangthokhiba temporary shelter home sangga bagi thauram aduda Chief Minister na makata na hai sahi lising ahumlom Aikoige layoy kraba ipa ipusing na ngak senduna thamlamba lamdamasing kanagumba sing na tawningba tawba yaroy lamdamasi mapupan ba laibak amanay Manipur High Court na thokpo order amagi paukhom laingang na pidringayda irang hawrakpa si maram chada ba manay irang asina maram oiraga miyoy kayagi punsi pikhamnakhrei aduga miyoy kaya aman na lanje na duna tongan ba relief camp sing da sangjapam lawduna lairibanay asigumba phattaba thabak tawba miyoy sing asigi mathakta taibang sembiba mapuna soidana Achum arange wayal adu pirakani haikhe mahakna hai haujik thokliba irang asina maram oiraga lainga ki thabak thauram sing namatuna chalalloy India lainga ka khusam na duna ain kaina lamdam asida sangsilakiba miyoi sing khandokpagi thabak makata na sathagi ga nei loina na biometric lawbagi thabak su adumak lepta na sathagi ga nei haujik lanjena duna kem sing da laidiba miyoi sing gi matang da palladuna irang asina maram oiduna yumai thabi khraba miyoi sing gi damak lainga kasina Nauna yum saduna makoigi maramdamda khunda laita anaba thabak paikhatpa hore masagi yumphamda hanjinduna leiba yaba miyoi sing khangdokpagi thabak loisilakadaure athuba matamda laingang na yum saduna makoigi khulda hanjilhanaba thabak paikhatpa su hore loina na tongan ba relief camp singda sangjapham lawduna leiriba miyoi singidamak one family one livelihood scheme gi makhada khudong chaba pinaba lainga kasina khanaba leire masigidamak mathau taba workset sing Saduna lainga ki leiriba infrastructure singda thabak suhanga nei laingang na paikhaliba khongthang ase mapung pha nabagidamag tongan ba tim semduna leirabani haikhe lanjen raglaba miyoi singi awaba koghanaba laingang na matam kharagi oina lehannaba pre-fabricated house sabagi khongthang ase lokhalakpa nei providing temporary shelter to displaced family for 3000 shelter unit scheme gi makhada tongan ba mafam nipanda shelter home sing sagadaba nei Masigi apunba senfam lupa crore chamaga nifumapan gi manungda lupa crore chamaga subna ama home ministry gi maikhaida ge thadorokhrei loina na relief camp singda leiriba miyoi singi chengchak metric ton kunthra thadorokhiba leire union home minister gi midyang makhada state asida santi purangnaba lainga kasina kanno honare mayum makai thadoktuna lanjena ragliba miyoi sing makhoi gi maramdamda khunda leitahan bhai base lainga kasigi pandamne Masigi damak tongan ba mafam singda security forcing mathau tawba hore state authority gi midyeng makada system nai na thabak tawga nei masagi aning ba apamba tawba yaroy irang asi political gi oiba pambay na waroisin purakani haina su phongdokhe ngarang gi thauram aduga mari leinana relief camp singda leiriba inmate sing beneficiary oina khangatuna tongan ba scheme gi makada kana ba sing phangankhe Aimol Purupu miyoi kharana lamdam sigi yellow mi natte haina lana sandorokpa khudakta lepiyo organization kumja lisingamaga chatruk humpuga taruktage lisingamaga chatruk marfudraga taret fauba lamdam asida pankhiba ningthau maidingu paikhomba matamda iramba chaitharol kumbabage saruktagi hauduna yauduna laklaba Aimol Purup asibo kanagumba miyoi kharana lamdam asigi yellow mi natte haina lana sandokliba se khudakta lepiyo haina Aimol Custom and Culture Development Organization gi chairman Bongte Athoi Aimol na appeal tawrakle